Mityang tabirba punamapu Vidyapati na taram nokchari, hauzik phawagi maruiba pawsing pizari. Thasgi ahumda torbungi sericulture farm da laikhidraba kukila hawba singi haksang humnaba hotnarakpara thong adubu yaningdaba phongdokpagi khongjangda rubber bullet na panduna sokhibi ithai khunodagi yumnam manisang apoppa laikhidraba wai irabotki asokpada rims hospital na sel amata laudana jacksona layang birakpagi damak unified peace coordinating committee kunbi na thagatpa phongdoraklei Kumbi Bazar de Laiba Unified Peace Coordinating Committee ki Temporary Officer Pangthokpa Paugi Mifam Amada Committee asigi Vice President Khangembam Iboto na hai Yumnam Manisangi Asokpa adu Moirang CIC the first aid piraba matungda Doctor gi pautak matungna plastic surgery tawdaba yararoi hairakpadagi nimit adumaktada Rajmedi City de Pukatuna laying sathaki Madudasu Doctor na plastic surgery tawdaba yaroi hairaki Nimit aduda Rajmedi City ki Doctor na Irakpa hidak langthak punamak asokpa purakliba singna laiki doctor gi phi khak natana Rajmedi City na karigumba amata lemna puthokide asiyona soklaba anaba asida hospital da admit taw haibagi mahutta nimit tarani gi matungda check up laknaba khangalakhi doctor gi pautak matung ina nimit tarani gi matungda Rajmedi City ta chatlubada lupale sing yankhai deposit tawdrabadi treatment makha chathararoi hairakpadagi asokpagi imungda achawba khudong sadaba ama mayok nakhi haina makna makha takhi Amaramda Rajmedi City na hauzik thokliba irang asida asokpa pumba lemna layengani haikhiba wafam ngaktaba asi laibak thibani Laibak miyam gi interesta lanai miyoi sing amadi syoso singna selgi oiba tengbang kya pangkhibagi wahan thok lairibra laibak miyam na organization singna mityang changbiyo haina kumbi apunba mairapai bi loop amadi committee asigi maikaidagi phongdoraklei Paugi Mifamadu the Unified Peace Coordinating Committee Kumbi Secretary W. Opendra Luwang Advisor National Teacher Awardee Khangembam Indra Kumar Amadi Kumbi Apunba Mairapai bi Lupki Miyoi Kyasu Sarukyaki Lemna laying ini haiba wakhal da tengbang du kaya du arthan lai bara haiba wakhal da haunarpa kaya am lai adubu laibak phabadagi anaba yumnam manisanga se rims hospital lekoina pusingjaduna amuk laying hanbada Rims Hospital dagi sen sikki mating dana ngasi mak anaba se August ki tang mga sida Rims ki doctor sing na mai pak na layeng biduna mai pak na surgery si tawire sumlaba tan pham sida laitalaira langi matam sida Manipuri irang sida yumna manisang gumba asoka mabu Rims Hospital gi doctor sing na mari laina ba nursing dai ta lairaba department sing miyoi sing na lemna layeng biduna tawbi plasimak Unified Peace Coordinating Committee ge mai ke dege anana thagat chari Thaubal mayai laikai mairapai bi loop amadi anauba mangal youth love Thaubal mayai laikai anina khusamnaraga relief camp singda sangjafam lauduna lairiba singda mateng pangbagi makha chatharakpa oina ngasisu lamding higher secondary school da hangliba relief camp da chana thaknaba potlam kya tengbang pikrai tengbang potlam sing piba aduda saruk yakibi mairapai bi amana hai Ingna signa laizaramba Manipur assistant kuki singna lanbung oina semgalakpa maheurol dagi ipa ipu singna thambiramba kanglaipak asibo khudum chanab honarakpa yabangam loi sin kuki singna chatharakpa pamdaba thawong thawai hingnaba chelaktuna relief camp singda changjafam logdun leiriba isin inau singi damak aikhoi leiri hain ba adu makhoibu wakhal chawthoknabagi wakhalonda ngasigi tengbang potlam sing asipi bani makhata na sumateng tawkhigani hiram amata da imalebak Manipur gi saktam kaibi yaroi haiki Signa lezaramba Manipur se tin kuki kanguna lambung oina samgalakpa khoigi maheron degi lezarak laba ipa ipu sina khoigi thambiramba khoigi leipai pa kanglaipa asibu mokhoina kudum chandabu khonarakpa se khoi thamosona yaningde adugi mathakta khoina ngasi laksariba asi akhoi tin kuki kanguna yung kai kaya mai thadu pigraba lanjetraba kaya ichancha degi nau pa imai ben punama asi ki tamakta akhoi mayam noigi tamakta khoi leiri haiba wakhalong galwenana akhoi anoba mayan mangan youth club amadi maira paibi mayai lerak Thaubal akhoina makogi damakta akhoi leiri haiba chakire magalwenana akhoi makham ase laksabani IGRS ki mityang makhada Assam Rifles na Jiribam District ki Vidyanagar Sports Complex ta hangliba relief camp ta medical aid camp ama pangthokre relief camp ta leiriba singna mathau taba haksel amadi hidak langthak
ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ 25 ꯔꯣꯝꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯃꯤꯑꯣꯏ 25 ꯑꯗꯨꯒꯤ ꯃꯅꯨꯡꯗ 9ꯅ ꯅꯨꯄꯥꯅꯤ 11ꯅ ꯅꯨꯄꯤꯅꯤ ꯑꯗꯨꯒ 9ꯅ ꯑꯉꯥꯡꯅꯤ ꯍꯥꯏꯔꯤ आसाम की सिलचर कॉन्स्टिट्यूएंसी बीजेपी की पार्लियामेंट की मेंबर राजदीप रॉय की युमदा चाही तरा खक्तमक नाइरिब नुपा मच्चा अमगी थवाई याउदबा हक्चांग फंगबा ngamle हाइरी पुलिस तगे फंगबा पाव अमगी मतुंग इना लाइखिद्रब नुपा मच्चा अदुगी मंगक समदा फीना यत्सिंदुना लेरमी हाइरी पनबयाई लाइखिद्रब नुपा मच्चा अदुगी अपोक्पी ममा असे राजदीप रॉय की युमदा थबक सुदुना लेरखिबनी महक आसाम की जोलाई एरिया दगनी लाइखिद्रब नुपा मचा अदुगी हक्सांग अदु पोस्टमार्टम गी दमक थाख्रे हिरमसगी मतंगदा आसाम पुलिस न केस अमा लौखतुना मखाताना थिजिन हुमजन बहौख्रे राजीव रॉय न थौदोक असगी मतंगदा वाफम क्या फोंगदोकनबा प्रेस न हाइबदा केस असि पुलिस न थिजिलिबा ओइबना वाफम अमता फोंगदो हाइबा याखिदे नुमित की मतंगदा थिजिनबा अखन्नना साबा इंडिया के सैटेलाइट एडिटे L1 मथौ पांथोकनबा सेम साबा लोइबगा लोइनना सरिहरिकोटा योरख्रे सैटेलाइट असे सेप्टेम्बर की अहान बच्चयोलदा लॉन्च तौरबा याई हाइना इसरो की चेयरमैन एस स्वप्नाथना फोंदोरकली वाफम सिंगारंग तिरुवनंतपुरमदा पांथोकपा पाउगी मिफम मदम हकना फोंदोखिबनी माकना मखातारादुना हाई एडिटे L1 असि इंडिया के अहान स्पेस बेस ऑब्जर्वेटरी नि प्राइम मिनिस्टर नरेंद्र मोदी न मतम क्यादगी मंगजदुना लाक्पे स्पेस सेक्टर की मंगलान अदु ngasiदी इंडियन स्पेस रिसर्च ऑर्गेनाइजेशन ना तपना मंगफाउना हन बहरकले मखाताना इसरोना पाइखलकपा थबक थौरम सिंगदा सुमियामना चंद्रायन 3 दा पीखिबा थौना अदुगुमना लेपा लेतना पीबीयु हाइना सु माकना मखाताना अपील तौरकली हौजकिदि पाउ मतंग सलोचिनजरे मिटिंग ताबिरब पुनम पुआमना खुरुमजरे